mapung Paulo Birase. Chief Minister N. Biren Lusing Duna Janata Hizar Irawat Pu Awang Batak Dai Kai Kumnaba Utkre. Ngasi, Thangmai Bar Lila Singh Kongnang Kongda Leiba Irawat Iskwada State Level Thak da Pangthokiba Jananeta Hizar Irawat Ki Mapok Kumon Palan Thoramda Chief Minister Lusing Duna Jananeta Gi Mutida Laikatuna Kai Kumnaki. Thoramasi Sri Sri Bal Mukunda Dev Government Music College Palace Compound Artist Singna Saiho Isai Satuna Haudoki Aduga Sairoi Isai Satuna Loisinki. Nasigi Thoramda Power Forest Environment and Climate Change Minister Tongan Besazit Adai Minister Singh Govindas Konthokjam El Susindro Maitai Kasim Bashung Ais Dingo MLA Singh Jila Parishad Ki Adaksha Jila Parishad Member Pradhan Chief Secretary Dr. Rajesh Kumar Civil Amadi Police Ki Makothongbo Official Singh Mahiroi Singh Amadi Adai Myoy Kaya Susaruk Yaki Thoramadu Wangaladuna Chief Minister N. Birena Hai State Asida Lengak Amadi Miyam Puna Tim Amata Oyan Thabak Dominary Amadi Manglom the Sangsele Lengak na Lamda Masigi Miyam Gi Mangnaba Miyam Gi Mayok Thaba Amata Paikatloi Haina Miyam the Thajaba Piki Chief Minister Namakata Kibada Lengak Asda State Sigi Miyam Kusamana Zaminagani Democracy Labalamdama Oibana Myoy Karana Yaning Double Ragasu Lengak na Ayamba Miyam Gi Apambagi Matungina Thabak Dogani Chief Minister na hai ekoi na ngasi thoram pangthokpagi artha lusingba sigi motida lai katpa khatana oiroi mahana satlamba khongthang induna society asigi damak afaba khara torambana artha thokani haiki CM na Manipuri student body gi mikhal gi matangda wathok thoklibagi matangda mahairoi singa mari leinaba wathok sigi matangda mari leinaba department sina free and fair oina thambinaba appeal toki ekoi gi achobun masabu namdhaba Achobun Masabu to Hutba Skumbayadaba Magi quality Kara Magi quality Kara. If I not hope among Ningsani was it, like Kali was it. All function among us in my aunt or Krumala is Peludo Karigino, Sumnagi function in a lap of the Mataba. I know. Manipuri Pao that was a lot of Miam in a field on Zenis. And a convent on your weapons, Aduriga. Ninsani Minipa, Nasimabu, Muti, Saran, Nisin, Garigino, have a ganda. Manatorum to be never. I call in a Matung in the Latin never give up alone, they quite a lace. Senzao Paibagi Nitida ina Kunba Kabawala Singi Makuta Ras Nitiasi Kulai Oina Season Arantuna. Sen Tanbagi Lambi Oina La Ibas the Gianoba Lambiama Hongdok Naba Honabada Scientific Socialism Natanato Palambi Lady Haina CPI Lusingba Dr. M. Narana Pongdokre. Irawa Celebration Committee na Sinduna Kunumang the Leba Iboyama Sumangila Sanglenda Pangtokiba Cham Kuntaruk Suba Janata Hijam Irawa Kimapong Miki Taramda Mahana Hai Nasigi Lamzing Binaba Laitraba Lamang Narba Prazamia Maikai Kandana Mana Tokpa Satnaba Ras Nitida Sumangai Matong Marang Kantana Zenariba Songnariba Pumnamak Asi Ekogi Lambi Nate Masinatana Anoba Mayon Amada Ekoina Pam Toi Masimak Lamyan Barsigi Pauzelni Masing Amnaba Honabada Mahaki Tungi Libamadi Mahaki Wakalonda Tazazariba Ekoina Masidi Anoba Asama Galoyana Anoba Manipur Anoba India Oiraknaba Lambidi Scientific Socialism na Purakani Maramasna Aikoi Kudina Mahaki Wakalonbo contribute to Pam Toi Loyana Socio Cultural Economics Amadi Political Anoba Yawan Ama Purak Pagitangai Padabar Leire Haibadu Hauzik Oire Haina Mahakna Makatana Pongdoki Ngasigi Tarabatuda life size Dananeta Hija Irawaki photo da highlight Katunai Kai Kumnabu Utpagaloyana Tongan Tongamba School Sing Amadi Nupi Lupsingi Oida Mass Park Competition Masu Pangtoki Amadi Hija Irawat Ningsing Manali Sing Ani Kunito Yauna Tongan Tongamba Manata Rupsu Kusinaki electoral system Amasu Laknanabugi Iose Samaj Mayon Unubona Tamna evolved Torkani Yorkani Maduda Kaya Sato Jabani Maduda Koina Irabi Kimuki Palun Tojabani. We should contribute. Magi contribution at Kaupiaro Aduna, Magi Togi Kaya, Mayam Puruman Kambire, Magi Tabak Adu Dayum Morga, Nasidi, no home and Nainaba Amasum, I quite give Ran Kiki Amasum, Hiram Gada, socio, cultural, economic, political, Yawon Ama, Anobu Purpuki Tangai, Valeri, Haiba Mikupado,
हौजिक ओइरे हाइबसे हंतकी इरापुर की से हिसाम कुतरुक सुबा पालोन सिगी मनुदा मियाम दा पाउजेंते Amaromda Punsi Lamjing Meira Village Level Federation Hianglam Hiranmai na sinduna Kakching District ki Hianglam Hiranmai ki Community Hall da su Thoramasi Pangthokre Mapung Oiba Thorong Kakching District ki Tongan ba school singdagi lakpa mahiroi amadi Village Level Federation singi contingent ra nipana saruk yaba mass pass competition ma pangthoki Thoramadu da Hianglam Jilla Parishad ki member Elangbam Ranjana Hianglam GP ke Pradhan Elangbam Santibla yauna Maroi ba myoi kya na saruk yaki Thoramadu da saruk yaki ba singna laikhidraba lusing ba sigi photo da laikatla matungda mahiroi sing yoiba leibak ningba saireng jangdamna ba amasu pangthoki Amaromda Thobal District ki Ukhongsang da leiba Salai Ko Tourism Park da lamyan ba irabot ki ningsing thorang pangthokre Salai kanba lok Ukhongsang na silaga Salai Ko Tourism Park Ukhongsang gi pukning hu na ningthijaraba Masai Gol da pangthokiba Thoramadu da Park aduda saduna thamliba lamyan ba irabot ki murti da miyamna laisu katki Thoramadu gi saramoina Salai kanba lok Ukhongsang gi maikai dagi ahal singda Kambal amamam kudol tambagaloina ingkalak liba naha singda su sana khona bagi polam oina bol ani piki amarom da su Thobal district ki manung da leiba Kekru Yairi Club Yairi Pona sahi kaya gi mamang dagi letan sarakpa lam tu sit sengdok pa yauna lambi gi electric bulb sing su pansin kre numidangi matamda club na kon mafam singda maira than bagaloina lamyan bai irapot ki photo da laisu katunai kai khumna basu utkani More da sungasi MCM Akodong Khanong po apun ba nupi kunai chapkhat lamjing lok amadi MSU Tenopal District Committee na puna khusana duna more gi Eastern Science School gi indoor hall da pangthokre ngasi gi tharamda mitai lekai manga gi miyoi sing amadi school gi mahairoi sing na saruk yaki Thauranga Marilena Mitai Council Moregi General Secretary L. Brojendrona Lamyan ba Hizam Irabot na Manipur Miyang Yai Fanaba Toramba Madi Katok Lamba Sing na Hongna na Ningsing Duna Miyam da Thamki Tharongi Makha Satarak Pada Luching Basigi Mitamda Hailai Katunai Kai Kumnawu Utpana Mapung Oiba Thoram Oiki Kakching High School 1984 Metric Base Nanletun Sarakpa Thama Tabak Ama Haiba Palangi Choromoina Sam Kuntaruk Suba Lamyan ba Irabot ki Mapuk Numitpo Kakching Bazari Saruk Kharada Lamtu Shengba Base Asigi Madamagi School Haujina Kakching Higher Secondary School da World Environment Day June 5 da Thakiba Uzara Sengbu Makhong Sengdokpa Loyana Medan Kunitoi International Biodiversity Day da Kakching Wairi Loksi Chingkhai Bung Lambi da Thakiba Uzara Sengbu Makhong Sengdokduna Palanasi Panthoki Manipur ki mapanda khundariba maitai singna su sam kuntaruk su balamyan ba jananeta hijam irabot ki ningsing thorong ase mafam kaya da pangthokna ki thorong ase agartala gi takhel leima tengbang lup amadi Manipur Literary and Cultural Forum Tripura na su sinduna Tripura da pangthokki thorong adu da miyam na jananeta hijam irabot ki mafam da laikatuna kai khumna ba utki jananeta hijam irabot ki mapok kuman thoronga marilena Ideal Pioneer Club Kakching Ningthau Lekai na Lekai asigi hanagi Ward Development Committee ga khusannaraga Lekai asigi lambi ayungbada Social Service pangthokre Social Service asida Lekai gi myoy kya su saruk yaki Jananeta Hija Irawat Day 2022 ga marilena District Administration Thobal siduna ngasi Khongjong War Memorial Complex da Deputy Commissioner Thobal A. Subhas Singha IS na lusingba official singamasung volunteer singaloena social service camp ama pangthokre ngasi gi mega social service camp aduga marilena Deputy Commissioner Thobal A. Subhas na haikibada historical site ama oriba Khongjong War Memorial Complex asi luna na thangana bagdamakta mega social service asi sinbani social service asida district asigi Government Departments na saruk yabi basida nungayo phawi haina phondoladuna Ekoi masel gi marakta amaga mateng pinarabadi thabak ama oirabasu thabak kuding mai pakani haiki staff changwa rom amadi tongan ba department amadi organization kya dagi volunteer kya sathaki bangasigi mega social service aduda joint non government volunteer organization kalsingi volunteer singsu saruk yaki tungda Wangjin Tentha Esigi MLA Paunam Project su mega social service mafam da latuna saruk yariba singbu puning thawat piki Satur Pandit Vishnu Narayan Bhat Khandegi Sahi Marpu Taruk Shubha Mapok Numit Palanamadi Nomagyoba State Level Open Classical Music Competition Mangasi Department of Art and Culture Government of Manipur Santang Makhada Kha Manipur Hindustani Sangeet Mahavidyalaya Kakching na Sinduna Mahavidyalaya Sigi Campus da Pangthokre
Thauramadu Kakching SG MLA Maya Lambar Ramesona Athaba Mitung, Kha Manipur Hindustani Sangit Mahavidyalaya Kakching President Dr. M. Rajkumar Thauram Mapu Loyana, Kha Manipur Hindustani Sangit Mahavidyalaya Kakching Hanagi President KSIS Mangalna Akhanaba Mitung Ayusaruk Yaki. Thauramadu Chatur Pandit Vishnu Narayan Bhat Khandegi Photoda Miyamna Laikatuna Kai Kumnaba Utpagaloyana, Athaba Mitungna, Kha Manipur Hindustani Sangit Mahavidyalaya Kakching Souvenir Ama, Pongduna Miyamda Kusinaki. Ngasi pangthokiba classical music competition da vocal da mioi taret instrumental da mioi manga amadi tabla da mioi manga punna mioi taret na saruk yaduna athoi hentana ki Kakching gi ahal oiraba photographer amadi nauna machin tungkhalaliba na hawriba photographer taret na masa na kapchaba khangalaba photo sing utpa photo exhibition ama laifam loknu pukri manakta pangthokre cinema improvisation na present toba International Enterprises Kakching Nursery, Hayum Interior Sangai Nutrition, Lila Bookstore, DJ Gym and Fitness Center, Likla Bakery, Sick Pills, Casino Cap, KD Printers Amadi, Marvi Computers na punna kusam na pangtholiba photo exhibition da Phajaraba Makhal Kayagi punna photo chama henba utki. Tharongi manung chana Kakching lamdam asigi saknaraba Hana Kakching lamdangi photographer JK Joy Kumar amasung Uttam Kumar Naurengo unaduna photographer karino mamangagi matamda photographer singna thengarakhiba amadi hojiki matamda oirakliba ahongba siga khenaba kayagi matangda naha oiriba photographer singa wari watai su sanakhi Nong tadabada maram oiraga lokhong kaya ikang thoktuna low panba ngamdabagi phibam Kakching gi lokol sing ayamba su oirakpana Kakching lamdamda mahausadagi haunai pai pu singna nong tananaba toramba puja nongjubi irat puja tobagi thorang ngasi nongjubi jingolda pangthokre Ministry of Culture New Delhi gi Culture and Function and Production Grant Scheme gi santang makhada the Thoibi Thangta and Culture Association Moirana Sinduna Manipuri Traditional Martial Arts ki manungda Thangta Sainarol gi manungda Thangta Sainarol gi matangda nimitara mangani chukna chathariba Festival gi manung chana ngasi Thangta Sainarol hariba hiramasida seminar ama pangthokre Association holda pangthokiba tharamadda President Thangta Federation of India Huidrom Prem Kumar Singhana chief guest President the Thoibi Thangta and Cultural Association Moirang K Bidu Singhana Function President amadi Section Officer ADM and Account JN MDA Impal CS Nabachandra amasung Councillor Ward number 11 Moirang Municipal Council KMM Thoi Devina guest owner sing oina saruk yaki Kumbi SG manungda ahan boina packaged drinking water industry ama lerakpa sina lamdam asigi miyamda kanaba kaya phangalagani loyana industry asna lamdam asigi miyoi kharada orbasu thabak piba ngamlagani haina thanga SG MLA MSPDCL chairman T Robindro na haikre wapam asing kumbi lamlong da leiba kumtambi packaged drinking water industry gi MS Suresh Kumar Enterprises kumbi na sinduna industry asigi sangabagi tharamda MLA thanga esina haikibani Ngasigi sangabay taramadda kumbi SG MLA S Premchandra Maya Impal SG MLA aduga Manikogi Chairman K Robindro Susaruk yaki Kumtambi packaged drinking water industry asna 50 liter gi jar puthokani loyana yum-yumda delivery tawbai khudong chabasu piri loyana 50 liter gi jar amada lupani phuda miyamda phangalagani hairi ngasigi taramadda industry asigi khangalaba dealer ahumda langyan pi yanduna kai khunaba utki Women Literacy Cell District 322D Amati Lions Club of Impal Lemerol Anigaloyana House of Elegance Amasung Ita Northeast Women's Network Puna Kusamaduna Violence Against Women Haiba Timda Yumpamoiba Symposium Ama Pantokre Airport Road ki Awanongpo Thangbada Leiriba Orewood Complex ta Panthokiba Thoramadda Lion Dr. W. Gopi Mohan Singh PMJF District Governor District 322D Amadi Lion TS Keso Singh MJF West District Governor District 322D Lions Club of Impal Lemerol present Lion T Kunjarani MJF na mathangsina athoy mitung amadi akana mitung singoina saruk yaki Thoronga Merlena Women Literacy Cell District 322D gi Chairperson Lion Dr. Konika Khuraijam na hakibada nupi singbu ngami haibagi matagum tati tawaya tobagi matam natre nupi singbu yumgi kutnomda saruk yahanbagi mathakta mirak tilanduna wakal lausing ohenbagi matam oire Kunai ama imung ama sakotpada nupa nupi animak thong manana chaminaba sangi Manipulenga ki puning singsiladuna nupi singbu mahima sing matik chana hayanduna chakotpa kunai ama oiba
ngamnaba honabiyo haiki lamdam asigi mingcha purakliba sanaroi sing miyam changna sogapiba mateng pangbiba amadi puning thogatpa lep kumsi haina pasoi kendri MLA sapam kunjakeshwar kebana phungdokre handakta Indian Fitness and Bodybuilder Federation gi makhada Uttama Karnataka Bodybuilding and Fitness Association asinba 70th National Fitness Bodybuilding Championship 2022 da second position tarakraba sagolban tera lokrakpam lekaidagi yumnam Thomas pu tera sapam lerakta leiba Adel Club to Opagi Taramda Mahakna Wapamase Pundokibani Taramada MLA na Asam Kudol Piduna Puning Togat Pagalena Makata Bawa Walki Championship Kayada Lamdamasigi Minchat Purampa Oration Haiki Pasoi Kendra Laiba Pukri Kuntra Tareta October Mamang Pawdanga Masat Haddad Naba Pandam Tamli Haina Pasoi Kendra MLA Sapam Kunjakishor Kebana Pundokre Ngasi Kendra Si Manung Chanelaiba Kamnam Bazar da Laiba Pukri da nga masa thadabagi thoramda mahakna hai Kendra si nga gi pothok marang kaina puthokpa nganana bagi pandam chatharakpa thorangi sharo moina masigi thoramasi su amani makhata na lemoriba pukri singda October tha mamang phawbada nga masa thadaba loisanaba pandam thamle phungdokhi mahakna hai Lali Balisangani Kunmarigi Mars Pawbada Kendras dagi nga gi pothok miyamda phanganba ngamnaba pandam thamli masida mapanda sakigada yamlaba sanyam sing kanma ngamlagani phungdokhi Singhi district singda special doctors thambiduna sing de leriba person with disabilities PWDs sing na thangnariba kudong chadaba sing yengsin biyu haina ngasi Manipur Press Club ta panthokiba pawgimi pamada the Manipur Hill District Disabled Union MIS DDU gi President Paul Rosalin na phungdokre man makata na high singhi district sing na leriba PWD singna Unique Disabilities Identification Card natraga Disability Certificate phangnaba honabada mateng oinaba Special Doctor Singh thambiyu singhi district singda leriba PWD singhi sada yankhaidi hojik phawba Disability Identification Card phangnaba ngakdani maramasna Disability singna phangliba scheme amadi kudong chadaba kaya si phangdre Lisingani Taramathoi Census Stage singhi district ta puna PWD lisingkunithoi chatrat nipumathoi lai haiki Thobal Khetrilekai Delaiba Bright Foundation School Thobal gi Mapok Numit Foundation Day amasong Lamyan ba Hizam Irabo ki chahi chang kuntaruk suba Mapok Numit Thoronga Marilena Pangthokpa tongan ba Thorongi manung jana ngasi Kakching Delaiba Mama Mapa Lejedraba Mahiroi Singi Khaktana Mahai Tamliba Kakching Live School da Chatuna Pirol Che Kalam Sana Khonabagi Polam Singamadi Sa Thaknabagi Polam Sing Mateng Pangkre Bright Foundation School na sahi khudingi oina September kuntra khudingi pangthokpa Community Outreach Program gi manung jana pangthokpa thoram aduda Bright Foundation School gi founder Joy Oinam amadi mahaki loinabi Victory Oinam Bright Foundation School Thobal gi Principal Dr. Maisnam Ranjit Kakching Life School gi Director Jaji Abraham amadi Kakching Life School gi Consultant Zoiriba Manipulenga ki Planning Officer Y Rajendra na thoram mapusingana saruk yakhi Bright Foundation School Thobal staff sing Mairoi sing amadi Ben driver sing yauna saruk yadana pangthoki bangasi ki thoram aduga marilena Bright Foundation School Thobal gi Principal Dr. Maisnam Ranjit na phondorakpada atay school sing gi foundation de pangthoknariba sidagi top amongda Bright Foundation School Thobal na school asagi foundation de gi numit asida orphan home All else home blind school amadi children home na singbada chatuna angamba khara mateng pangduna foundation de gi thoramasi pangthokjabani thoramasi school calendar da hatuna chahi kharagi mamangdagi pangthokuna lakpani ngasi aikoina pijariba tengbang asi school asi staff sing mairoi sing amadi ben driver sing phawba yauna angamba selgi tengbang pinabani haiki Kitang society dagi social dagi lapho ga laiba dagi orphan home gumba dagi halolaba old age home gumba blind center gumba da salaga koina angamba dan to donation to koise ko school gi aim da dum se hi gi koi program da silaga yawra masi pangthok na bo na ba da koina lori si paisa aibam sangmani na paisa si mi ma khangna bu to pa si oige waja sing van driver sing amadi school da tammi rang sing si masana yana willingly ko sian khai bi yawja ga ni na yawra kanda Sigi angamba dance ko nang sisi kumse laga to na bulaksa IRE College of Teacher Education Wangjing na siduna mini outdoor design competition ma pangthokre tang kunipan dagi hoduna ngasi phawba college asigi Bachelor of Fine Arts B.Ed teacher trainees amadi school section ni mairoi sing yauna punjalaga samba member mangana saba amadi group ni phumari khaidotuna irabo de amadi Gandhi Jayanti ki thoronga mailena
lu nanbagi athoi hen tanabagi thorom pangthokibani mairoi singda lu nanba tarutananba amadi akoibagi phibam phajana thamnabagi wakhalonda mini outdoor design competition adu pangthokibani hairi Congress Sip Kananabagi election idamak Sasi Tharu na puthokpa manifesto da Jammu and Kashmir amasung Ladakh ki saruk yarumdabadagi asoba wathok ama oire hairi mahakna sumtholaba version ama puthokre adumanama BJP bu sawgapa worker million nipan hemana Twitter da point out torakre aramba map adui matanda social media users na madu ikai ningai weba thong amani haiki Congress ki Jairam Ramesh na haikibada BJP na Rahul Gandhi ki hausa thariba Bharat Jaro Jatrabu Minchathyan na honari Sasi Tharu amasung mahaki team na madugi matangda sendokpadi leitri hana Union Minister Waramba Sasi Tharu na mamangdasu asigumba wathok amasu thoanba leikrabani lising pangi December da Citizenship Amendment Act CAA gi mayokta Kerala Congress na protest tobagi publicity material sembada manaba wathok amasu thonki madugi matangda mahakna haiki map aduna ngamkhai gi matangda khanganba nate adubo India gi miyang matangda khanganba khaktani Sanamagi Pauda District Sports Association Kakching na sinduna Lamjao Playground sa thariba 19 KSS Kishore Memorial First Division Football League 2022 gi ngasi sanakiba match ani gi hanba ground da SFC Sugununa UCC Kakching Mupanjal manga sidada thoikre SFC gi panjal singadu jersey number 19 L abungna match gi hanba half lorakpagi half a minute ama amadi minute humputareta jersey number 27 Singbal Anal na minute 58 jersey number 8 TI Sana Thoina match gi minute humdrama thoimadi humdra taruta sankibani ngasi ani suba ground gi match na PSYC Punalna SDO Palembo Panja ani shinoda thoiki PSYC Panjan Singh adu jersey number 6 M Paumilena minute yankhani pamadi jersey number 21 Rangmanjar na minute hundrani pandasan K Mangal Foundation Hero na sinduna Hero ACG MLA Thoksom Rajesh Shyamgi Hero Part 2 Litan Makhonda Leiba City Club Playground da Tim Kunipan Saruk Yadu Thariba Ahanba Maipakbi Memorial Trophy 2022 9 SI State Level Men's Open Football Tournament ki ngasi sanakiba quarter final match singda WYFC Wangjing amadi Brothers FC Mai Paktuna tournament sigi semi final jangkre ngasi sanakiba hanba quarter final match da WYFC Wangjing na Royal FC Androbo Panjal ahum sinoda maitiba piki ani shuba match na Brothers FC na Bolero FC bo Panjal ahum anida maitiba piki bani Haujarabada Marapam Kana Pijari Jadaneta Irawat na Salamba Kongtang Induna Society Asigidama Apaba Kara Torambana Toram Pantokpagi Artha Tokani Haina Chief Minister Birena Haikre No Magyoibas the level open classical music competition Pantokre Violence Against Women Hybrid Timda Symposium Pantokre Doyana SFC Sugunu Amasung PSYL Punana UCC Kakching Amasung SDO Palel Maitiba Pikre Masigidi Paudam Pijaba Matang Solution Zare Mian Tabiri Basimbo Kunzari